ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯥꯎꯕꯅ ꯇꯣꯝꯄꯣ, ꯂꯥꯡꯂꯦꯟ, ꯑꯕꯣꯛ ꯊꯝꯕꯥꯜ ꯍꯣꯏꯗ ꯍꯩ ꯆꯥꯕ ꯆꯠꯂꯨꯁꯤ꯫ ꯂꯥꯡꯂꯦꯟꯅ ꯍꯣꯏ ꯆꯠꯂꯨꯁꯤ꯫ ꯑꯕꯣꯛ ꯊꯝꯕꯥꯜ ꯍꯣꯏꯒꯤꯗꯤ ꯍꯩ ꯌꯥꯝꯅ ꯍꯧꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯩ ꯍꯦꯛꯄ ꯆꯪꯕꯗ ꯆꯩꯁꯨ ꯆꯩꯕꯤꯗꯕꯅꯤꯉꯣ꯫ ꯑꯇꯩꯒꯤꯗꯒꯤ ꯍꯦꯛꯂꯨꯔꯗꯤ ꯆꯩ ꯄꯥꯏꯔꯒ ꯍꯦꯛꯇ ꯇꯥꯜꯂꯦ꯫ ꯑꯕꯣꯛ ꯊꯝꯕꯥꯜꯗꯤ ꯇꯥꯟꯗꯦꯀꯣ꯫ ꯇꯣꯝꯄꯣꯛꯅ ꯑꯗꯨꯗꯤ ꯍꯩ ꯆꯥꯕ ꯂꯣꯏꯔꯒ ꯋꯥꯔꯤꯁꯨ ꯂꯤꯍꯟꯁꯤꯀꯣ꯫ ꯑꯕꯣꯛꯅ ꯂꯤꯕ ꯋꯥꯔꯤꯗꯣ ꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯅꯥꯎꯕꯅ ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯅꯥꯎꯕ, ꯇꯣꯝꯄꯣ, ꯂꯥꯡꯂꯦꯟ ꯊꯝꯕꯥꯜꯒꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯝꯕꯥꯜꯒꯤ ꯍꯤꯡꯈꯣꯜꯗ ꯍꯩ ꯆꯥꯕ ꯂꯥꯛꯏ꯫ ꯊꯝꯕꯥꯜꯒꯤ ꯍꯤꯡꯈꯣꯜꯁꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯏ꯫ ꯃꯈꯜ ꯀꯌꯥꯒꯤ ꯍꯩꯔꯥ ꯀꯌꯥ, ꯂꯩ ꯀꯌꯥ ꯊꯥꯏ꯫ ꯑꯉꯥꯡꯁꯤꯡꯅ ꯍꯦꯛꯅꯤꯡꯕ ꯍꯩ ꯍꯦꯛꯂꯒ ꯆꯥꯔꯕꯁꯨ ꯊꯝꯕꯥꯜ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯍꯦꯟꯅ ꯑꯗꯨꯝ ꯑꯗꯨꯁꯨ ꯆꯥꯎ, ꯑꯗꯥꯁꯨ ꯆꯥꯎ ꯍꯥꯏꯅ ꯍꯩꯖꯤꯡ ꯐꯥꯕ ꯍꯩ ꯀꯌꯥꯁꯨ ꯍꯦꯛꯇꯨꯅ ꯑꯉꯥꯡꯁꯤꯡꯗꯨꯗ ꯄꯤꯖꯩ꯫ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯉꯥꯡꯁꯤꯡꯅ ꯄꯥꯝꯒꯗꯧꯕ ꯋꯥꯔꯤ ꯀꯌꯥ ꯀꯌꯥꯁꯨ ꯍꯦꯛ ꯂꯤꯕꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯝꯕꯥꯜꯒꯤ ꯍꯤꯡꯈꯣꯜꯁꯤ ꯑꯉꯥꯡ ꯀꯌꯥꯒꯤ ꯄꯨꯟꯐꯝ, ꯁꯥꯟꯅꯐꯝ ꯑꯣꯏ꯫ ꯊꯝꯕꯥꯜꯅ ꯃꯇꯝ ꯑꯁꯦ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦꯀꯣ꯫ ꯃꯌꯥꯝꯅ ꯁꯛꯇ ꯆꯨꯗ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯕꯤ ꯊꯝꯕꯥꯜ ꯍꯥꯏꯅ ꯍꯥꯏꯅꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯈꯨꯏꯊꯔꯕ ꯎꯟꯁꯥꯒꯤ ꯀꯨꯌꯣꯝꯅ ꯄꯨꯡꯌꯣꯝ ꯌꯣꯝꯁꯤꯟꯈ꯭ꯔꯦ꯫ ꯁꯛ ꯐꯖꯕꯗꯤ ꯃꯄꯥꯟꯒꯤ ꯀꯨꯌꯣꯝꯅꯤ꯫ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯃꯥꯡꯊꯔꯛꯂꯦꯗꯅ꯫ ꯇꯣꯝꯄꯣꯛꯅ ꯑꯕꯣꯛ ꯊꯝꯕꯥꯜ, ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣ? ꯅꯇꯣꯝꯗ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯔꯝꯃꯤꯗꯦ꯫ ꯊꯝꯕꯥꯜꯅ ꯀꯅꯥꯅꯣ? ꯍꯩꯃꯥ, ꯏꯁꯨ ꯇꯣꯝꯄꯣꯛꯅꯤꯗꯅ꯫ ꯏꯁꯨ ꯂꯥꯡꯂꯦꯟꯒ ꯏꯁꯨ ꯅꯥꯎꯕꯒꯁꯨ ꯌꯥꯎꯔꯤ꯫ ꯀꯔꯤ ꯂꯩꯒꯦ ꯅꯣꯏꯕꯣ? ꯍꯩ ꯆꯥꯕ ꯂꯥꯛꯂꯤꯕ꯭ꯔꯣ? ꯂꯥꯡꯂꯦꯟꯅ ꯍꯣꯏ ꯑꯕꯣꯛ ꯊꯝꯕꯥꯜ, ꯆꯥꯎ ꯍꯩꯃꯣꯟ ꯐꯥꯕ ꯌꯥꯝꯅ ꯌꯥꯎꯔꯕꯅꯤ꯫ ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯣꯏ ꯏꯂꯥꯛ ꯂꯥꯛꯇꯕꯒꯤ ꯍꯩꯁꯤꯡꯁꯦ ꯂꯣꯏꯅ ꯀꯦꯜꯂꯒ マꯡꯂꯕꯅꯤ꯫ ꯀꯩꯊꯦꯜ ꯐꯝꯕꯤ, ꯍꯩꯌꯣꯟꯕꯤꯁꯤꯡꯗꯨꯁꯨꯅꯦ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯂꯥꯡꯗꯨ ꯆꯟꯗ꯭ꯔꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯕꯒꯤ ꯍꯩ ꯌꯥꯝꯅ ꯃꯥꯡꯂꯕꯅꯤ꯫ ꯅꯥꯎꯕꯅ ꯑꯗꯣ ꯑꯕꯣꯛ ꯊꯝꯕꯥꯜ, ꯀꯩꯒꯤꯅꯣ ꯑꯕꯣꯛꯅ ꯆꯥꯕꯁꯨ ꯉꯝꯗꯕ ꯍꯩ ꯄꯥꯝꯕꯤ ꯃꯌꯥꯝ ꯊꯥꯔꯤꯗꯦ? ꯇꯨ ꯌꯦꯡꯉꯨꯅꯦ, ꯄꯨꯡꯗꯣꯟ ꯄꯥꯝꯕꯤꯁꯨ ꯃꯈꯜ 3-4 ꯁꯨꯏ ꯍꯧꯔꯤꯁꯦ꯫ ꯍꯩꯅꯧꯁꯨ 3-4, ꯑꯗꯒꯤ ꯆꯝꯄ꯭ꯔꯥ, ꯀꯣꯝꯂꯥ, ꯃꯥꯜꯍꯩ, ꯍꯩꯈꯥ, ꯑꯗꯒꯤ ꯑꯇꯩ ꯀꯌꯥꯁꯨ ꯃꯌꯥꯝ ꯍꯧꯔꯤꯁꯦ꯫ ꯀꯅꯥꯅ ꯆꯥꯗꯣꯏꯅꯣ ꯑꯕꯣꯛ? ꯈꯔꯁꯨ ꯌꯣꯜꯂꯤ, ꯑꯩꯅꯁꯨ ꯈꯔ ꯆꯥꯏ, ꯑꯗꯒꯤ ꯅꯣꯏ ꯃꯌꯥꯝꯅꯁꯨ ꯆꯥꯔꯤꯁꯤꯗꯤ꯫ ꯇꯣꯝꯄꯣꯛꯅ ꯑꯗꯨꯗꯤ ꯈꯤꯇꯪ ꯊꯥꯕꯗ ꯑꯗꯨꯝ ꯌꯥꯅꯤ꯫ ꯑꯁꯤꯗꯤ ꯃꯌꯥꯝ ꯌꯥꯝꯃꯤꯁꯤꯗꯤ꯫ ꯌꯦꯡꯉꯣꯏ, ꯆꯥꯕꯗꯁꯨ ꯅꯠꯇꯅ ꯎ ꯋꯥ ꯊꯥꯕꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯀꯥꯟꯅꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯅꯣꯏꯅ ꯈꯪꯗꯕꯒꯤꯅꯤ꯫ ꯎ ꯋꯥ ꯃꯌꯥꯝ ꯊꯥꯕꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯃꯥꯡꯊꯍꯜꯂꯛꯄꯗꯒꯤ ꯊꯤꯡꯕ ꯉꯝꯃꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯇꯝ ꯌꯧꯗꯅ ꯈꯪꯁꯥ ꯁꯥꯕ, ꯈꯪꯏꯪ ꯇꯧꯔꯤꯕꯁꯤ ꯎ ꯋꯥ ꯌꯥꯟꯊꯠꯂꯒ ꯊꯥꯖꯤꯟꯗꯕꯗꯒꯤ ꯑꯣꯜꯂꯛꯂꯤꯕꯅꯤꯅꯦ꯫ ꯎ ꯋꯥ ꯌꯥꯝꯅ ꯊꯥꯔꯕꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯁꯨ ꯐꯪꯂꯅꯤ꯫ ꯑꯗꯨꯅ ꯏꯁꯥꯁꯨ ꯐꯍꯜꯂꯤ, ꯏꯟꯗ꯭ꯔꯤ ꯁꯦꯡꯍꯜꯂꯤ, ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯦ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯦ, ꯌꯥꯝꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯏꯁꯨꯅꯦ ꯎ ꯋꯥ ꯌꯥꯝꯅ ꯊꯥꯒꯗꯧꯕꯅꯤꯀꯣ꯫ ꯎ ꯑꯃ ꯌꯥꯟꯕꯗ ꯎ 2 ꯊꯥꯖꯤꯜꯂꯣ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯑꯗꯣ ꯑꯕꯣꯛꯇꯤ ꯑꯇꯩ ꯎ ꯊꯥꯗꯕꯤ ꯍꯩ ꯊꯥꯔꯤꯅ ꯀꯩꯒꯤ? ꯍꯩ ꯄꯥꯝꯕꯤꯁꯤꯁꯨ ꯎ ꯃꯈꯜ ꯑꯃꯅꯤ꯫ ꯍꯤꯡꯈꯣꯜꯗ ꯎꯆꯥꯎ ꯀꯌꯥ ꯊꯥꯗꯣꯏ ꯁꯔꯨꯛ ꯃꯍꯩꯁꯨ ꯆꯥꯕ ꯌꯥꯕ, ꯀꯥꯟꯅꯕꯁꯨ ꯄꯤꯕ ꯎ ꯄꯥꯝꯕꯤ ꯑꯣꯏꯅ ꯊꯥꯕꯅ ꯐꯠꯇ꯭ꯔꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯃꯇꯝꯗ ꯆꯥꯟꯅꯔꯝꯕ ꯍꯩ ꯃꯈꯜ ꯀꯌꯥ ꯍꯧꯖꯤꯛ ꯇꯞꯅ ꯃꯥꯡꯁꯤꯜꯂꯛꯂꯕꯅꯤ꯫ ꯑꯗꯨ ꯀꯟꯅꯕꯅꯤ ꯑꯕꯣꯛꯅ ꯍꯩꯔꯥ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯊꯥꯔꯤꯕꯁꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯉꯁꯤꯗꯒꯤ ꯎꯍꯩ ꯋꯥꯍꯩ ꯃꯌꯥꯝ ꯊꯥꯔꯒꯦꯀꯣ ꯑꯕꯣꯛ? ꯊꯥꯒꯗꯧꯕꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯑꯗꯣ ꯑꯕꯣꯛ ꯊꯝꯕꯥꯜ, ꯋꯥꯔꯤ ಲಿಬಿಯು꯫ ꯀꯩ ꯋꯥꯔꯤ ಲಿಬಿಯು ꯍꯥꯏꯕꯅꯣ? ꯇꯞꯇꯥꯒꯤ ꯋꯥꯔꯤ ಲಿಬಿಯು ꯍꯥꯏꯔꯣ? ꯅꯠꯇ꯭ꯔꯒ ꯍꯅꯨꯕ ꯍꯅꯨꯕꯤ ꯄꯥꯟ ꯊꯥꯕꯒꯤ ꯋꯥꯔꯤ ಲಿಬಿಯು ꯍꯥꯏꯔꯣ? ꯅꯠꯇ꯭ꯔꯒ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯒꯤ ꯋꯥꯔꯤ ಲಿಬಿಯು ꯍꯥꯏꯕ꯭ꯔꯣ? ꯇꯜꯂꯦ ꯑꯗꯨꯗꯤ ꯁꯨꯝ ꯇꯥꯗꯨꯅ ꯂꯩꯔꯦ, ꯇꯥꯅꯤꯡꯗꯦ꯫ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ಲಿಬಿಯು꯫ ꯑꯗꯨꯗꯤ ꯀꯔꯤ ꯋꯥꯔꯤ ಲಿಬಿಯು ꯍꯥꯏꯕꯅꯣ? ꯅꯣꯏꯅ ꯇꯥꯅꯤꯡꯕ ꯋꯥꯔꯤꯗꯨ ꯍꯥꯏꯔꯣꯗꯅ꯫ ꯇꯞꯇꯥꯒꯤ ꯋꯥꯔꯤꯁꯨ ꯇꯥꯔꯦ, ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯋꯥꯔꯤꯁꯨ ꯇꯥꯔꯦ, ꯑꯩꯈꯣꯏ ꯏꯃꯥꯅ ಲಿಬಿ, ꯑꯇꯩꯁꯨ ꯃꯌꯥꯝ ꯇꯥꯔꯦ꯫ ꯇꯥꯗꯕ ꯀꯩ ꯂꯩꯔꯤ?
ꯑꯣ ꯂꯩꯔꯦ ꯑꯕꯣꯛꯀꯤ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯤꯌꯣ ꯑꯕꯣꯛꯀꯤ ꯋꯥꯔꯤꯗꯤ ꯇꯥꯗ꯭ꯔꯤ ꯍꯥ ꯑꯕꯣꯛꯀꯤ ꯋꯥꯔꯤ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯅꯣꯏꯅ ꯇꯥꯅꯤꯡꯂꯤꯕꯁꯤꯕꯣ ꯅꯥꯎꯕꯅ ꯑꯕꯣꯛꯁꯦ ꯂꯩꯁꯥꯔꯤꯉꯩꯗ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯦ ꯁ꯭ꯋꯥꯏ ꯀꯩꯒꯤꯅꯣ ꯇꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯐꯖꯩ ꯁꯤꯅꯤ ꯑꯩꯈꯣꯏ ꯕꯣꯛꯀꯤ ꯋꯥꯔꯤ ꯌꯥꯝ ꯇꯥꯅꯤꯡꯉꯤ ꯂꯤꯕꯤꯌꯣꯀꯣ ꯑꯕꯣꯛ ꯇꯣꯝꯄꯣꯛꯀ ꯂꯥꯡꯂꯦꯟꯒꯁꯨ ꯇꯥꯅꯤꯡꯉꯦ ꯍꯥꯏꯕꯒꯨꯝ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯛꯏ ꯑꯉꯥꯡ ꯑꯍꯨꯝꯗꯨꯒꯤ ꯃꯇꯧꯗꯨꯗ ꯊꯝꯕꯥꯜ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏꯕꯨ ꯑꯁꯦꯡꯕꯒꯤ ꯇꯥꯅꯤꯡꯕ꯭ꯔꯅꯦ ꯑꯍꯣꯏ ꯑꯕꯣꯛ ꯊꯝꯕꯥꯜ ꯇꯥꯅꯤꯡꯉꯤ ꯇꯥꯔꯣ ꯑꯗꯨꯗꯤ ꯂꯤꯔꯛꯂꯒꯦꯀꯣ ꯑꯩꯅ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯏ ꯄꯥꯈꯪ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯑꯩꯕꯨ ꯂꯨꯝꯕ ꯂꯥꯛꯄ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯆꯥ ꯑꯩꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯅ ꯀꯨꯞꯅ ꯁꯦꯟꯅꯖꯩ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯅ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯏꯌꯣꯡꯗꯨꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥ ꯊꯔꯣ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯁꯥꯎꯔ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯝꯕꯥꯜ ꯏꯌꯣꯡꯗꯨꯗꯒꯤ ꯑꯃꯨꯛꯇ ꯀꯨꯝꯊꯔꯛꯎ ꯀꯩꯗꯧꯔꯒꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯐꯤꯒ ꯁꯥꯕꯤꯔꯅꯨ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯑꯩꯅ ꯐꯤ ꯁꯥꯕ ꯇꯣꯛꯂꯕꯗꯤ ꯏꯃꯥꯒꯤ ꯃꯇꯦꯡꯗꯤ ꯀꯔꯝꯅ ꯄꯥꯡꯒꯅꯤ ꯏꯕꯦꯝꯃ ꯑꯗꯨ ꯄꯨꯝꯕ ꯏꯃꯥꯅ ꯉꯝꯅꯕ ꯍꯣꯠꯅꯖꯔꯒꯦ ꯅꯪꯒꯤ ꯍꯥꯏꯕꯨ ꯌꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥ ꯆꯥꯛ ꯏꯟꯁꯥꯡ ꯈꯔ ꯊꯣꯡꯂꯒ ꯂꯣꯏꯔꯦ ꯑꯗꯨꯈꯛ ꯇꯧꯕꯗ ꯏꯃꯥꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯂꯕꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯇꯧꯗꯧꯕ ꯂꯩꯔꯤꯁꯤꯗꯤ ꯐꯤ ꯁꯥꯕꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯏꯃꯥꯅ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯃꯦꯟꯕꯗ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯥꯡꯉꯤꯗꯅ ꯄꯥꯡꯂꯅꯨ ꯏꯆꯥꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯀꯅꯥꯒꯤ ꯈꯣꯡꯇꯦꯛ ꯃꯤꯇꯥ ꯃꯈꯟ ꯁꯨꯔꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯁꯤ ꯐꯥꯎꯗꯨꯅ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯆꯠꯂꯤꯕ ꯂꯝꯕꯤꯒ ꯏꯐꯨꯟ ꯋꯥ ꯀꯥꯍꯧꯔꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤꯅꯦ ꯅꯪ ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯂꯩꯀꯥꯏ ꯃꯤꯅ ꯅꯣꯛꯅꯅꯤꯅꯦ ꯅꯨꯄꯥ ꯌꯥꯎꯗꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟ ꯀꯌꯥ ꯃꯊꯣꯡ ꯆꯥꯔꯣꯏ ꯍꯥꯏꯅꯅꯤꯅꯦ ꯅꯪꯕꯣ ꯑꯩꯈꯣꯏ ꯃꯥꯅ ꯍꯦꯛ ꯍꯥꯏꯔꯛꯄꯁꯤꯅꯕ ꯃꯤ ꯁꯨꯝ ꯂꯝꯕꯤ ꯆꯠꯆꯕ ꯑꯣꯏꯔꯤꯅꯤ ꯐꯔꯦꯅꯤ ꯏꯃꯥꯅ ꯍꯥꯏꯗꯨ ꯆꯨꯝꯂꯦꯅ ꯈꯜꯂꯣ ꯃꯣꯏ ꯀꯤꯗꯅ ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ ꯁꯨꯝ ꯂꯩꯔꯗꯤ ꯏꯃꯥ ꯏꯆꯥꯗꯤ ꯀꯔꯝ ꯍꯤꯡꯅꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯋꯥꯔꯛꯄ ꯇꯥꯕꯅꯤ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯂꯕ꯭ꯔꯣ ꯊꯣꯡꯗ꯭ꯔꯗꯤ ꯊꯣꯡꯂꯨꯔꯣ ꯉꯟꯇꯥ ꯆꯥꯔꯒ ꯑꯗꯨꯝꯁꯤ ꯍꯣꯏ ꯊꯣꯡꯂꯨꯔꯒꯦ ꯑꯣꯟꯊꯣꯛꯏꯗ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯀꯝꯗꯧꯅꯤ ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯟꯗꯨꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯔꯤꯕ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯆꯥꯎꯕ ꯁꯔꯤ ꯐꯥꯔꯛꯄꯅ ꯃꯁꯛꯁꯨ ꯅꯣꯡꯃꯒꯤ ꯐꯖꯕ ꯁꯨꯝ ꯍꯦꯜꯂꯛꯂꯦ ꯑꯩꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯁꯨ ꯉꯝꯂꯣꯏꯗꯣꯔꯤ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ ꯑꯁꯨꯝꯅ ꯃꯃꯥ ꯊꯔꯣꯅ ꯊꯝꯕꯥꯜꯕꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯐꯥꯎꯕ ꯍꯦꯛ ꯊꯣꯛꯍꯟꯗꯅ ꯃꯇꯝ ꯈꯔ ꯊꯝꯕꯗꯒꯤ ꯃꯈꯣꯏ ꯀꯣꯟꯊꯣꯡꯗ ꯂꯥꯛꯂꯝꯕ ꯅꯨꯄꯥꯁꯤꯡꯗꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯊꯔꯣꯅ ꯃꯆꯥ ꯊꯝꯕꯥꯜꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯊꯝꯕ ꯌꯥꯒꯅꯤ ꯂꯩꯔꯥꯡꯅ ꯂꯩꯁꯛ ꯎꯗꯅ ꯂꯩꯁꯥ ꯇꯝꯂꯕꯁꯨ ꯌꯦꯜꯂꯛꯂꯤꯕ ꯂꯩꯅꯝꯗꯨꯒꯤ ꯃꯥꯏꯀꯩꯗ ꯈꯣꯏꯃꯨ ꯏꯜꯂꯛꯄ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ ꯅꯣꯡꯃꯗꯤ ꯊꯝꯕꯥꯜ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯗꯨ ꯃꯁꯥ ꯏꯅꯝ ꯅꯝꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯅꯤ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅ ꯃꯇꯣꯝꯇ ꯂꯥꯛꯂꯝꯃꯤ ꯅꯣꯡꯄꯣꯛꯁꯨ ꯃꯃꯥꯟꯅꯕ ꯃꯥꯏꯄꯥꯛꯀ ꯀꯣꯏꯊꯣꯛꯂꯛꯄꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕ ꯊꯝꯕꯥꯜꯕꯨ ꯍꯦꯛ ꯎꯔꯨꯔꯤ ꯊꯝꯕꯥꯜꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯅꯣꯡꯄꯣꯛꯇꯨ ꯁꯣꯔ ꯍꯣꯅꯦ ꯍꯥꯏꯕ ꯐꯥꯎꯕ ꯉꯥꯏꯍꯥꯛ ꯀꯥꯎꯔꯨꯕꯒꯨꯝ ꯇꯧꯏ ꯃꯥꯏꯄꯥꯛꯅ ꯅꯣꯡꯄꯣꯛ ꯏꯇꯥꯎ ꯍꯥꯎ ꯀꯩꯅꯣ ꯀꯅꯥꯗ ꯌꯦꯡꯂꯤꯕꯅꯣ ꯊꯝꯕꯥꯜꯗꯔꯣ ꯌꯦꯡꯂꯨꯔꯅꯨ ꯀꯥꯟꯅꯔꯣꯏ ꯊꯝꯕꯥꯜ ꯀꯧꯕ꯭ꯔꯣ ꯃꯃꯤꯡꯒ ꯃꯁꯛꯀ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯗ ꯊꯝꯕꯥꯜ ꯀꯧꯕꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯁꯛ ꯐꯖꯕꯗ ꯃꯃꯥ ꯃꯆꯥꯁꯦ ꯍꯦꯂꯣꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯅꯪꯅ ꯍꯥꯏꯒꯨꯝꯗꯅ ꯍꯦꯂꯣꯏꯅꯤꯀꯣ ꯑꯗꯨꯁꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯃꯨꯅ ꯅꯤꯡꯗꯨ ꯌꯩꯅ ꯖꯨꯝ ꯂꯥꯎꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯀꯣꯏꯗꯥꯅꯕꯤ ꯃꯥꯏꯊꯣꯡꯗ ꯄꯤꯛꯇꯛꯅ ꯄꯥꯜꯂꯤꯕꯤ ꯁꯖꯤ ꯃꯤꯇꯥꯒꯨꯝꯂꯕꯤ ꯃꯤꯁꯅꯥ ꯄꯤꯛꯇꯛ ꯇꯨꯝꯇꯛꯅ ꯄꯥꯜꯂꯤꯕ ꯅꯥꯇꯣꯟ ꯉꯥꯛꯇꯛ ꯇꯧꯕꯤ ꯆꯤꯟꯕ ꯑꯁ ꯁꯩꯊꯥꯕꯗ ꯂꯣꯏꯅꯥꯏꯔꯔꯣꯏ ꯄꯥꯈꯪ ꯑꯩꯒꯤ ꯊꯃꯣꯏ ꯍꯨꯈ꯭ꯔꯦ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯏꯇꯥꯎ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯅꯣꯏ ꯏꯃꯥꯅ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯄꯥꯝꯂꯣꯏ ꯃꯩꯁꯥ ꯂꯥꯡꯗ꯭ꯔꯤꯉꯩ ꯈꯣꯡꯐꯝ ꯍꯟꯗꯣꯛꯆꯧ ꯂꯩꯃꯤꯟꯅꯗꯣꯏꯁꯦ ꯏꯃꯥꯒ ꯅꯠꯇꯦ ꯑꯩꯒꯅꯤ ꯑꯩꯅ ꯌꯥꯔꯗꯤ ꯂꯣꯏꯅ ꯌꯥꯔꯦ ꯏꯃꯥꯅ ꯌꯥꯗ꯭ꯔꯁꯨ ꯌꯥꯅꯕ ꯍꯥꯏꯅꯅꯤ ꯌꯥꯅꯤ ꯃꯃꯥꯅ ꯈꯤꯇꯪ ꯁꯥꯎꯕꯗ ꯀꯝꯂꯥ ꯊꯛ ꯅꯤꯛꯄ ꯃꯥꯅꯁꯨ ꯀꯩ ꯍꯥꯏꯕꯅꯣ ꯅꯇꯣꯝꯇ ꯃꯨꯔꯝ ꯁꯣꯜꯂꯤꯗꯨꯅ ꯀꯩꯁꯨ ꯍꯥꯏꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯄꯣꯛꯅ ꯏꯆꯜ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯒꯦꯕ ꯅꯪꯒꯤ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯣ ꯂꯩꯇ꯭ꯔꯗꯤ ꯄꯥꯈꯪꯉꯩꯒꯤ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃ ꯑꯣꯏꯔꯣꯕ ꯊꯝꯕꯥꯜ ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯤ ꯀꯔꯤ ꯃꯤꯠꯌꯦꯡꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯊꯃꯣꯏꯁꯦ ꯄꯥꯏꯊꯣꯛꯀꯦ ꯇꯧꯏꯅꯦ ꯏꯇꯥꯎ
ꯑꯌꯨꯝꯗꯒ ꯍꯟꯅꯤꯡꯗ꯭ꯔꯦꯕꯣ ꯑꯁꯤꯗ ꯁꯨꯝ ꯂꯩꯔꯒꯦ ꯊꯝꯕꯥꯜꯒꯤ ꯃꯁꯛꯇꯣ ꯑꯃꯨꯛꯇꯪ ꯌꯦꯡꯈꯤꯒꯦ ꯑꯣꯏꯔꯔꯣꯏ ꯍꯜꯂꯁꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯇꯕꯅꯤ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯥꯏꯈꯤꯅꯤ ꯁꯥꯏꯕ ꯀꯜꯂꯒ ꯑꯣꯏꯅꯃꯤ ꯐꯝꯕ ꯀꯜꯂꯒ ꯐꯝꯃꯦꯟ ꯐꯝꯃꯤ ꯍꯥꯏꯕꯗꯣ ꯈꯪꯉꯤꯗꯅ ꯃꯥꯒꯤ ꯃꯁꯛꯇꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯣꯡꯄꯣꯛ ꯊꯝꯕꯥꯜꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯐꯝꯂꯒ ꯂꯩꯊꯣꯛꯈ꯭ꯔꯦ ꯊꯝꯕꯥꯜ ꯃꯌꯨꯝ ꯆꯪꯕ ꯁꯥꯔꯒ ꯊꯣꯡꯒꯥꯜꯒꯤ ꯃꯔꯨꯝ ꯑꯃꯗꯒꯤ ꯅꯣꯡꯄꯣꯛꯀ ꯃꯥꯏꯄꯥꯛꯀꯅ ꯇꯧꯔꯤꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯄꯥꯈꯪ ꯃꯥꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯃꯁꯥ ꯈꯪꯗ ꯅꯨꯡꯁꯤ ꯃꯃꯤ ꯇꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯊꯔꯣꯅ ꯇꯨꯡꯗꯒꯤ ꯍꯥꯏ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯅꯤ ꯍꯥꯏꯔꯒ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯂꯩꯔꯗꯤ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦ ꯁꯣꯛꯂꯨꯔꯦ ꯍꯥꯏꯔꯝꯂꯒ ꯍꯥꯊꯨ ꯍꯥꯊꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯀꯔꯤ ꯂꯥꯏ ꯑꯣꯛꯅꯔꯨꯔꯕꯖꯥꯠꯅꯣ ꯍꯥꯏ ꯑꯩ ꯀꯩꯊꯦꯜꯗ ꯆꯦꯡ ꯋꯥꯟꯕ ꯆꯠꯂꯨꯈꯤꯒꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡꯗꯤ ꯂꯩꯍꯧꯔꯕꯅꯤ ꯆꯥꯛ ꯊꯣꯡꯂꯝꯃꯨ ꯆꯠꯊꯣꯛꯂꯝꯒꯅꯨ ꯏꯃꯨꯡ ꯂꯝ ꯇꯨꯒ ꯇꯥꯁꯤꯟꯕ ꯂꯣꯏꯅ ꯂꯣꯏꯔꯝꯂꯕꯅꯤꯀꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯄꯗ ꯂꯥꯞꯇꯛꯅ ꯅꯣꯡꯄꯣꯛꯀ ꯃꯥꯏꯄꯥꯛꯀꯅ ꯃꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯊꯔꯣꯗꯨ ꯈꯟꯖꯩ ꯉꯁꯤꯈꯛ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯕꯁꯤꯗ ꯑꯅꯤꯁꯤ ꯑꯃꯨꯛ ꯏꯟꯅꯔꯛꯂꯕ ꯃꯥꯜꯂꯤ ꯑꯩꯕꯨ ꯆꯠꯂꯒꯨꯝꯁꯤꯔ ꯍꯜꯂꯁꯤꯔꯅꯦ ꯏꯆꯥꯅꯨꯄꯤ ꯃꯇꯣꯝꯇꯅꯤ ꯂꯩꯍꯧꯔꯤꯁꯦ ꯍꯦꯔꯥ ꯀꯩꯗꯧꯕ ꯉꯝꯅꯤ ꯍꯥꯏꯒꯦ ꯍꯧꯖꯤꯛ ꯆꯠꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡꯗꯤ ꯆꯔꯥ ꯍꯦꯟꯗꯧꯔꯤꯕꯅꯤ ꯆꯠꯂꯒꯦꯗ ꯊꯝꯕꯥꯜ ꯃꯁꯥꯗ ꯀꯩꯒꯤꯅꯣꯗꯤ ꯈꯪꯖꯗ ꯃꯄꯥꯟꯗ ꯊꯣꯛꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯃ ꯄꯣꯛꯂꯝꯃꯤ ꯃꯁꯤꯁꯨ ꯅꯨꯡꯁꯤꯕꯒꯤ ꯁꯔꯨꯛ ꯑꯃꯔ ꯈꯪꯗꯦ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯑꯃꯅ ꯃꯄꯥꯟꯗ ꯃꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯕꯅꯤꯅ ꯃꯥꯁꯨ ꯏꯃꯨꯡꯗ ꯂꯩꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯅ ꯇꯥꯁꯤꯟꯕ ꯂꯣꯏꯔꯝꯂꯕ ꯃꯥꯡꯒꯣꯜꯗꯨ ꯃꯥꯅ ꯋꯥꯏꯔꯝ ꯆꯤꯆꯤꯜꯂꯤ ꯂꯥꯞꯅ ꯑꯣꯏꯔꯕꯁꯨ ꯊꯝꯕꯥꯜꯕꯨ ꯎꯕ ꯐꯪꯂꯕꯗ ꯅꯣꯡꯄꯣꯛꯁꯨ ꯃꯇꯥꯎ ꯃꯥꯏꯄꯥꯛꯀ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯤ ꯇꯣꯝꯄꯣꯛꯅ ꯆꯠꯈꯤꯕꯗ ꯊꯝꯕꯥꯜ ꯃꯊꯃꯣꯏꯗ ꯈꯔ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯀꯩꯅꯣꯏꯅ ꯇꯧꯔꯤꯁꯦ ꯂꯝꯁꯤ ꯏꯃꯥꯅ ꯇꯥꯁꯤꯟꯕ ꯂꯣꯏꯔꯝꯂꯦ ꯍꯥꯏꯔꯒ ꯑꯩꯅ ꯑꯃꯨꯛ ꯁꯤꯠꯂꯒ ꯂꯩꯔꯝꯃꯤꯁꯤ ꯌꯦꯡꯕꯅꯤ ꯑꯁꯤꯗꯕꯨ ꯉꯥꯎꯗꯦ ꯍꯥꯏꯗꯣꯔꯤꯕ꯭ꯔꯣ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯉꯁꯤꯗ ꯊꯦꯡꯅꯕ ꯃꯥꯅ ꯆꯠꯈ꯭ꯔꯒ ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯁꯤꯕꯣ ꯉꯛꯇ꯭ꯔꯦ ꯏꯕꯦꯝꯃ ꯅꯪꯁꯣ ꯃꯤ ꯃꯌꯨꯝ ꯆꯠꯆꯕꯁꯤꯕꯣ ꯑꯁꯨꯝꯅ ꯃꯥꯏꯄꯥꯛꯅ ꯁꯤꯟꯗꯨꯅ ꯅꯣꯡꯄꯣꯛ ꯑꯃꯗꯤ ꯊꯝꯕꯥꯜꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯣꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯄꯣꯛꯅ ꯊꯝꯕꯥꯜ ꯅꯣꯏ ꯀꯣꯟꯊꯣꯡꯗ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯆꯠꯂꯤꯕ ꯅꯨꯄꯥꯁꯤꯡꯗꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯈꯨꯠꯇ ꯄꯣꯞꯇꯣꯏꯅꯤ ꯇꯥ ꯅꯣꯡꯄꯣꯛ ꯃꯈꯣꯏꯒ ꯃꯥꯟꯅꯔꯨꯅꯨ ꯅꯤꯁꯥ ꯈꯔ ꯆꯥꯁꯤꯜꯂꯒ ꯃꯤꯗ ꯈꯥꯏꯔꯤꯅꯤ ꯃꯣꯏꯅ ꯊꯣꯛꯄ ꯁꯨꯝ ꯇꯧꯖꯁꯅꯨ ꯑꯩꯕꯨ ꯀꯔꯝ ꯇꯨꯃꯤ ꯂꯩꯗꯣꯏꯅꯣ ꯃꯣꯏꯗꯤ ꯅꯨꯄꯥ ꯇꯧꯒꯦ ꯍꯥꯏꯕꯗ ꯉꯝꯕ ꯅꯪꯅ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯅꯨꯄꯤꯖꯥ ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ ꯑꯩꯈꯣꯏꯗ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤ ꯆꯦꯟ ꯆꯣꯡꯕ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯦꯝꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯑꯩꯗꯤ ꯅꯪꯅ ꯆꯦꯟꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯔꯦ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯗꯣ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯊꯥꯔꯛꯂꯒꯦ ꯌꯥꯔꯦꯀꯣ ꯐꯔꯦꯁꯦ ꯊꯦꯡꯂꯦ ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯒꯦ ꯌꯥꯔꯅꯤ ꯑꯩ ꯁꯨꯝ ꯆꯠꯈ꯭ꯔꯒꯦ ꯌꯥꯝꯅ ꯂꯥꯞꯄꯁꯨ ꯅꯠꯇꯕꯁꯤꯕꯨ ꯌꯥꯗꯦ ꯑꯁ꯭ꯋꯥꯏꯗꯃꯨꯛ ꯐꯥꯈ꯭ꯔꯗꯤ ꯑꯩ ꯃꯥꯡꯖꯔꯣꯏꯗꯣ ꯂꯥꯛꯑꯣ ꯊꯤꯟꯕꯤꯔꯝꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯝꯂꯒ ꯇꯣꯝꯄꯣꯛꯁꯨ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯔꯣ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯊꯝꯕꯥꯜ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯅꯨꯄꯥ ꯍꯥꯏꯕ ꯏꯃꯥ ꯑꯩ ꯂꯣꯏꯅ ꯎꯍꯧꯔꯕꯅꯤ ꯉꯁꯥꯏ ꯅꯪꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯜꯂꯛꯂꯝꯕ ꯅꯨꯄꯥꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯈꯪꯅ ꯈꯪꯅ ꯁꯨꯝ ꯍꯪꯉꯤ ꯍꯥꯏ ꯀꯔꯤꯅꯣ ꯀꯅꯥꯅೋ ꯍꯥꯏꯕꯗꯨꯃ ꯊꯤꯒꯠꯇꯕ ꯌꯥꯕ꯭ꯔꯣ ꯀꯅꯥꯅ ꯈꯪꯕ ꯍꯌꯦꯡꯋꯥꯏ ꯏꯆꯥꯕꯨ ꯊꯤꯅ ꯇꯧꯕꯤꯔꯕꯗꯤ ꯑꯁ ꯌꯥꯔꯤꯕ ꯑꯗꯨꯒꯨꯝꯕ ꯇꯧꯒꯗꯕ ꯃꯤ ꯅꯠꯇꯦꯕ ꯑꯗꯨꯅꯅꯦ ꯄꯥꯈꯠꯀꯅꯨ ꯏꯃꯥ ꯏꯆꯥꯅ ꯈꯟꯕ ꯅꯨꯄꯥꯗꯣ ꯏꯃꯥ ꯊꯥꯖꯩ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛꯅ ꯌꯨꯝ ꯄꯥꯟꯕ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯏꯕꯨꯡꯉꯣ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯎ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯏꯃꯥꯅ ꯅꯪꯕꯨ ꯀꯨꯏꯅ ꯉꯥꯛ ꯁꯦꯟꯕ ꯉꯝꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯅꯪꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯝꯒꯗꯧꯕ ꯅꯨꯄꯥꯗ ꯅꯪꯕꯨ ꯁꯤꯟꯅꯕ ꯄꯥꯝꯂꯦ ꯏꯃꯥ ꯐꯔꯦ ꯆꯥꯛꯇꯨ ꯂꯣꯏꯁꯤꯜꯂꯣ ꯆꯥꯔꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯝꯕꯥꯜꯕꯨ ꯂꯨꯝꯕ ꯂꯥꯛꯄ ꯅꯨꯄꯥꯁꯤꯡꯗꯤ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯂꯤ ꯃꯤꯒꯤ ꯏꯪꯈꯣꯜꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯃꯈꯣꯏ ꯃꯁꯦꯟ ꯈꯠꯅꯕꯁꯨ ꯌꯥꯎꯔꯤ ꯃꯇꯧꯗꯨꯗ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯀꯌꯥꯅꯗꯤ ꯀꯂꯛꯇꯨꯅ ꯊꯝꯕꯥꯜꯒꯤ ꯃꯔꯝꯗ ꯑꯣꯏꯗ ꯄꯥꯗ ꯀꯌꯥꯅ ꯑꯋꯣꯏꯕ ꯁꯥꯗꯨꯅ ꯃꯌꯥꯝꯒꯤ ꯃꯤꯠꯇ ꯊꯝꯕꯥꯜ ꯃꯃꯥ ꯃꯆꯥꯕꯨ ꯐꯠꯇꯅ ꯎꯍꯜꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗꯅꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯃꯧ ꯑꯃꯒ ꯄꯣꯠ ꯂꯩꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯃꯧ ꯑꯗꯨꯅ ꯂꯩꯕꯤꯌꯥ
ꯊꯝꯕꯥꯜꯒꯤ ꯃꯔꯝꯗꯒꯤ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯄꯥꯈꯪ ꯈꯔ ꯈꯠꯅꯩ ꯍꯥꯏꯅꯦ ꯂꯥꯏꯕꯤꯅ ꯈꯠꯅꯗ꯭ꯔꯗꯤ ꯃꯔꯝ ꯆꯠꯇꯨꯅꯅꯤ ꯃꯁꯛ ꯐꯖꯔꯦꯗꯅ ꯑꯎꯕ ꯅꯨꯄꯥ ꯃꯈꯩ ꯏꯔꯥꯡ ꯇꯧꯁꯤꯜꯂꯤ ꯅꯨꯄꯥꯁꯤꯡꯅꯒ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯗ ꯈꯔ ꯉꯥꯎꯖꯕꯅꯤ ꯑꯗꯨꯅꯅꯤ ꯑꯗꯨꯝ ꯈꯠꯅꯔꯛꯄ ꯇꯥꯕꯅꯤ ꯍꯩꯃꯥ ꯃꯁꯛꯇꯤ ꯂꯥꯟꯖꯗꯕ ꯌꯥꯝꯅ ꯏꯪ ꯇꯞꯆꯕꯒ ꯃꯥꯜꯂꯤ ꯃꯥꯗꯤ ꯌꯥꯝ ꯇꯧ ꯉꯝꯃꯤ ꯖꯥꯠꯅꯤꯅ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯕꯨ ꯈꯪꯂꯨꯗꯦ ꯏꯅꯝꯃ ꯊꯥꯖꯗꯕ ꯃꯐꯝꯗ ꯉꯥ ꯂꯩ ꯍꯥꯏꯅꯕꯗꯨꯅꯤ ꯃꯥꯅ ꯇꯧꯔꯤꯁꯤ ꯃꯇꯧꯗꯨꯅ ꯀꯅꯥꯅꯁꯨ ꯇꯤꯟꯅꯕꯤꯗ ꯃꯇꯣꯝꯇ ꯇꯣꯈꯥꯏ ꯇꯥꯔꯤꯁꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯌꯥꯏꯃ ꯅꯣꯡꯃ ꯃꯥꯏꯄꯥꯛꯅ ꯅꯣꯡꯄꯣꯛꯇꯨ ꯊꯝꯕꯥꯜ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯒ ꯀꯣꯏꯅꯩ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯌꯥꯏꯃ ꯅꯣꯡꯄꯣꯛꯀꯤ ꯃꯃꯥꯅꯤ ꯅꯨꯄꯤꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯅꯤꯡꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯕꯦꯝꯃ ꯅꯣꯏꯅ ꯍꯥꯏꯅꯔꯤꯗꯨꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕ ꯅꯨꯄꯤꯗꯨꯔꯅꯦ ꯃꯥꯅꯤ ꯃꯥꯅꯤ ꯏꯅꯦ ꯏꯅꯦꯗꯤ ꯀꯔꯝ ꯈꯪꯂꯤꯕ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯅꯣ ꯅꯨꯄꯤꯗꯨꯕꯨ ꯃꯥꯒꯤ ꯃꯔꯝꯗ ꯅꯣꯏꯅ ꯑꯈꯪꯕ ꯈꯔ ꯏꯅꯦꯗ ꯇꯝꯃꯨꯗꯅ ꯏꯅꯦ ꯏꯅꯦꯁꯤ ꯊꯝꯕꯥꯜꯒ ꯀꯔꯤ ꯃꯔꯤ ꯏꯕꯦꯝꯃ ꯄꯥꯈꯠꯀꯅꯨ ꯑꯩꯅ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯃꯥꯒ ꯈꯪꯅꯩ ꯍꯥꯏꯒꯨꯝ ꯇꯧꯕ ꯑꯗꯨꯗ ꯀꯔꯝꯕ ꯃꯤꯅꯣ ꯈꯪꯅꯤꯡꯗꯅ ꯍꯪꯂꯤꯕꯅꯤ ꯏꯅꯦꯒꯤ ꯏꯆꯥꯗꯨꯒꯤ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕ ꯃꯃꯤꯡꯕꯨꯗꯤ ꯅꯣꯡꯄꯣꯛ ꯀꯧꯏ ꯃꯇꯣꯝꯇ ꯄꯣꯛꯄꯅꯤ ꯑꯗꯨꯗ ꯏꯃꯧꯗꯨ ꯈꯔ ꯑꯐꯕ ꯑꯃ ꯊꯤꯅꯤꯡꯕ ꯂꯥꯏꯕꯤꯅ ꯍꯩꯃꯥ ꯇꯥ ꯅꯣꯡꯄꯣꯛꯀꯤ ꯏꯃꯥꯔꯣ ꯃꯥꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯗꯨ ꯈꯪꯕ꯭ꯔꯣ ꯈꯪꯉꯤ ꯀꯩꯗꯧꯕꯩ ꯈꯪꯂꯣꯏꯗ꯭ꯔꯤꯅꯣ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯇꯥ ꯃꯩꯄꯥꯛꯀ ꯇꯤꯟꯅꯕꯗꯨ ꯅꯠꯇ꯭ꯔꯣ ꯏꯅꯦ ꯍꯣꯏꯅꯦ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕꯅꯤ ꯏꯅꯦ ꯇꯥ ꯅꯣꯡꯄꯣꯛꯇꯣ ꯈꯔ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ ꯊꯝꯕꯥꯜ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯩꯒꯤꯗꯤ ꯏꯇꯥꯅꯤ ꯏꯇꯥꯕꯨ ꯍꯨꯜꯂꯒ ꯉꯥꯡꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯐꯠꯇꯕ ꯃꯤꯕꯨ ꯐꯩ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯄꯥꯝꯖꯗꯦ ꯏꯅꯦ ꯏꯕꯦꯝꯃ ꯏꯅꯦꯗ ꯀꯝꯗꯧꯕꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨꯕ ꯁꯨꯝꯗꯧꯕꯅꯤ ꯏꯅꯦ ꯊꯝꯕꯥꯜꯗꯨ ꯅꯨꯄꯥ ꯅꯍꯥꯗ ꯏꯔꯥꯡ ꯇꯧꯗꯅ ꯁꯦꯜ ꯌꯥꯝꯅ ꯂꯧꯊꯣꯛꯄꯅꯤ ꯍꯥꯏꯕꯗꯤ ꯃꯁꯛ ꯌꯣꯜꯂꯒ ꯆꯥꯕ ꯅꯨꯄꯤꯅꯤ ꯃꯥꯒꯤ ꯃꯔꯝꯗꯒꯤ ꯈꯠꯅ ꯆꯩꯅꯕ ꯏꯔꯥꯡ ꯀꯌꯥ ꯊꯣꯛꯈ꯭ꯔꯕꯖꯥꯠꯅꯤ ꯑꯩ ꯏꯃꯥꯟꯅꯕꯤꯅꯤ ꯀꯥꯏꯅ ꯍꯥꯏꯅꯤꯡꯗꯦꯗ ꯇꯥ ꯅꯣꯡꯄꯣꯛꯇꯣ ꯌꯥꯝꯅ ꯐꯕꯅꯤ ꯃꯥꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕꯗꯣ ꯑꯩ ꯄꯥꯝꯖꯗꯦ ꯏꯅꯦ ꯃꯧ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯦ ꯑꯩꯈꯣꯏ ꯂꯥꯏꯕꯤꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯐꯖꯅ ꯍꯥꯏꯅꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯃꯃꯥ ꯃꯆꯥꯅ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯔꯤꯁꯦ ꯀꯥꯏꯗꯒꯤ ꯁꯦꯜꯅꯅꯣ ꯅꯨꯄꯥ ꯑꯃ ꯂꯩꯗꯅ ꯄꯨꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯈꯟꯕꯤꯔꯣꯗꯅ ꯍꯌꯦꯡꯅꯦ ꯏꯅꯦ ꯍꯣꯏꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯕꯁꯨ ꯍꯩꯅꯈꯤꯕ ꯂꯝꯆꯠ ꯍꯣꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯌꯨꯝ ꯀꯥꯏꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯨ ꯐꯪꯂꯣꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯐꯝꯁꯨ ꯑꯣꯏꯔꯅꯤ ꯏꯅꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯗꯣꯝꯗꯒꯤ ꯍꯥꯏꯖꯤꯟꯗꯅ ꯈꯪꯅꯔꯨꯔꯤꯕꯅꯣ ꯄꯪꯈ꯭ꯔꯦꯗ ꯏꯅꯦ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯇꯥꯏꯅꯕꯤꯔꯨꯅꯨ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯂꯝꯆꯠ ꯈꯪꯂꯛꯄ ꯀꯨꯏꯗ꯭ꯔꯤ ꯃꯁꯛꯇꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯂꯥꯟꯖꯗꯕꯤ ꯏꯪ ꯇꯞꯆꯕꯤ ꯃꯥꯟꯕꯅꯤ ꯅꯨꯄꯥ ꯁꯨꯝꯕꯁꯨ ꯌꯥꯝꯅ ꯍꯩꯕꯅꯤ ꯏꯅꯦ ꯏꯕꯦꯝꯃ ꯅꯣꯏ ꯊꯦꯡꯅꯕꯁꯤ ꯌꯥꯝꯅ ꯐꯔꯦ ꯁꯦ ꯅꯣꯏꯒꯤ ꯄꯣꯠꯇꯨ ꯁꯤꯗ ꯂꯩꯔꯤ ꯁꯦꯟ ꯁꯤꯗ ꯂꯩꯔꯤ ꯏꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯀꯜꯂꯛꯄ ꯃꯤꯍꯧꯕꯁꯤꯅ ꯂꯥꯟꯖꯗ꯭ꯔꯕ ꯊꯃꯣꯏ ꯑꯅꯤ ꯇꯣꯈꯥꯏ ꯇꯥꯍꯟꯒꯗꯧꯔꯤ ꯌꯥꯏꯃꯁꯨ ꯃꯧꯗꯨꯒ ꯂꯥꯏꯕꯤꯒꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕꯁꯨ ꯊꯥꯖꯗꯨꯅ ꯊꯝꯕꯥꯜꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯂꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯌꯥꯏꯃ ꯆꯥꯛꯈꯨꯝꯗ ꯏꯟꯁꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯄꯣꯛ ꯃꯃꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯆꯥꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥꯗꯕꯨ ꯏꯀꯣꯏ ꯀꯣꯏꯔꯤꯗꯨꯅ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯌꯥꯅꯤ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏꯀꯣ ꯍꯩꯃꯥ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯗꯅ ꯀꯔꯝꯅ ꯌꯥꯅꯤ ꯍꯥꯏꯗꯣꯔꯤꯕꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯌꯥꯕ ꯌꯥꯗꯕ ꯈꯟꯅꯁꯤ ꯅꯆꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯤ ꯑꯗꯣ ꯅꯆꯥꯒꯤ ꯍꯥꯏꯅꯕ ꯑꯃꯨꯛꯇ ꯆꯠꯄꯤꯌꯣ ꯍꯥꯏꯒꯦ ꯇꯧꯕ ꯅꯪꯅ ꯍꯥꯏꯕꯤꯌꯣ ꯍꯥꯏꯔꯤꯗꯨꯕꯨ ꯊꯝꯕꯥꯜ ꯍꯥꯏꯕꯤꯗꯨꯔꯥ ꯊꯝꯕꯥꯜꯅꯦ ꯍꯥꯏꯕꯗꯤ ꯏꯃꯥꯅ ꯀꯔꯝ ꯈꯪꯂꯤꯕ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯏꯃꯥꯗꯗꯤ ꯑꯩꯁꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥꯅꯤ ꯅꯃꯥ ꯅꯪꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯆꯠꯂꯤꯕ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯅꯨꯄꯤꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯀꯩꯒꯤꯅꯣ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯍꯣꯏ ꯃꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯥꯅ ꯋꯥꯅ ꯌꯣꯛꯄꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩꯗꯧꯒꯦ ꯏꯃꯥꯅ ꯈꯪꯗꯕꯩꯅꯤ ꯊꯝꯕꯥꯜꯗꯣ ꯌꯥꯝꯅ ꯏꯪ ꯇꯞꯄꯅꯤ ꯃꯁꯛꯁꯨ ꯍꯦꯂꯣꯏꯒꯨꯝ ꯐꯖꯩ ꯍꯌꯦꯡꯋꯥꯏ ꯏꯃꯥꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯒꯗꯧꯕ ꯅꯨꯄꯤꯅꯤ ꯅꯨꯄꯤꯗꯨ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯑꯩ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ ꯂꯩꯀꯥꯏ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯩ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯌꯥꯗꯦ ꯏꯃꯥ ꯑꯩ ꯃꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ ꯃꯥ ꯅꯠꯇꯅ ꯑꯩ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯂꯣꯏ ꯍꯥꯏꯅ ꯅꯆꯥꯅ ꯈꯟꯈ꯭ꯔꯦ ꯅꯆꯥꯒꯤ ꯑꯄꯥꯝꯕꯁꯤꯃꯗꯤ ꯏꯃꯥꯅ ꯊꯨꯡꯍꯟꯕꯤꯌꯨ ꯅꯪꯅ ꯒ꯭ꯌꯥꯟ ꯑꯁꯨꯛ ꯇꯥꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯦ ꯑꯩ ꯄꯥꯝꯗꯦ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯏꯆꯥꯅ ꯄꯥꯝꯖꯕꯅꯦ ꯑꯩ ꯌꯥꯔꯒꯦ ꯑꯗꯨꯕꯨꯅꯦ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯂꯝꯆꯠꯇꯣ ꯑꯩ ꯄꯥꯝꯗꯤꯌꯦ ꯅꯨꯄꯤꯗꯨ ꯅꯨꯄꯥꯅ ꯍꯥꯒ ꯌꯥꯝꯅ ꯂꯣꯏꯅꯩ ꯁꯦꯟꯗ ꯈꯔ ꯆꯣꯞꯄꯤ ꯍꯥꯏꯅꯦ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯁꯦꯟ ꯐꯅ ꯄꯥꯏꯁꯅꯨ
ꯌꯨꯝꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯟ ꯃꯤꯅ ꯃꯊꯣꯡ ꯃꯔꯝ ꯇꯥꯗ꯭ꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯏꯃꯨꯡꯗꯣ ꯅꯨꯡꯉꯥꯏꯕ ꯌꯥꯔꯣꯏꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯏꯃꯤꯠꯅ ꯈꯣꯡꯅ ꯎꯗꯅ ꯃꯤꯅ ꯍꯥꯏꯕꯗ ꯄꯪꯊꯥ ꯊꯥꯖꯕꯁꯨ ꯐꯠꯇꯦꯗ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕ ꯅꯠꯇꯦ ꯃꯤꯅ ꯍꯥꯏꯔꯒ ꯄꯪꯊꯥ ꯊꯥꯖꯩ ꯑꯁꯤꯅꯤꯅꯦ ꯇꯧꯅꯨ ꯇꯧꯅꯨ ꯑꯩ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯃꯤ ꯅꯠꯇꯦ ꯀꯔꯤꯅ ꯐꯔꯤꯕ ꯀꯔꯤꯅ ꯐꯠꯇꯕ ꯑꯩ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯏ ꯏꯃꯥ ꯅꯆꯥꯁꯨ ꯑꯐ ꯐꯠꯇ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯏ ꯏꯃꯥꯅ ꯃꯤꯠꯅ ꯈꯣꯡꯅ ꯆꯠꯂꯨꯔꯕ ꯃꯇꯝꯗ ꯍꯥꯏꯔꯕꯗꯤ ꯑꯩ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯤ ꯌꯦꯠꯂꯣꯏ ꯌꯥꯏꯃ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯏꯆꯥꯅ ꯍꯥꯏꯕꯗꯨ ꯑꯩ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯏꯃꯥ ꯍꯥꯏꯕ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯩ ꯏꯃꯨꯡꯗꯨ ꯀꯔꯝꯕ ꯏꯃꯨꯡꯅꯣ ꯍꯥꯏꯕ ꯌꯦꯡꯕ ꯆꯠꯂꯨꯏ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯧꯑꯣꯡ ꯑꯃ ꯍꯦꯛ ꯊꯦꯡꯅꯕ ꯌꯥꯎꯔꯕꯗꯤ ꯏꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯤ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯍꯦꯛ ꯊꯦꯡꯅꯔꯕꯗꯤ ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯖꯔꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯏꯃ ꯊꯝꯕꯥꯜꯒꯤ ꯏꯃꯨꯡꯕꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯝꯕꯥꯜꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯂꯨ ꯇꯝꯕꯅ ꯃꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯉꯥꯎꯁꯤꯟꯅꯕꯗ ꯃꯃꯤꯡ ꯆꯠꯄ ꯈꯥꯕꯒ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏ ꯃꯁꯤꯗꯤ ꯑꯩꯒꯤ ꯊꯝꯕꯥꯜ ꯅꯠꯇ꯭ꯔꯣ ꯊꯝꯕꯥꯜ ꯑꯩꯒꯤ ꯊꯃꯣꯏ ꯂꯩꯀꯣꯟꯒꯤ ꯊꯝꯕꯥꯜ ꯅꯪꯕꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯊꯝꯕꯥꯜ ꯇꯥꯁꯤꯟꯅꯗ ꯇꯨꯃꯤꯟ ꯆꯠꯂꯤ ꯈꯥꯕ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯝꯕꯥꯜꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯝꯗꯕꯤꯒ ꯇꯧꯏꯅꯦ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯗꯕ꯭ꯔꯣ ꯅꯪꯕꯨ ꯅꯅꯥ ꯄꯪꯂꯕ꯭ꯔꯣ ꯍꯣꯏꯗ ꯅꯪꯗꯤ ꯅꯅꯥ ꯄꯪꯂꯕꯁꯨ ꯀꯥꯏꯗꯦ ꯅꯁꯛ ꯑꯗꯨꯛ ꯐꯖꯔꯤꯗꯨꯗ ꯇꯥꯈꯥꯕ ꯄꯥꯏꯔꯤꯕ ꯈꯨꯠꯇꯣ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯁꯦ ꯂꯩꯀꯥꯏꯒꯤ ꯅꯆꯟꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯑꯗꯨ ꯈꯜꯂꯒꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯟꯗꯕꯤ ꯂꯩꯔꯤꯁꯦ ꯂꯩꯈꯤꯗ꯭ꯔꯣ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯁꯨꯛ ꯋꯥꯅ ꯂꯩꯁꯥ ꯐꯥꯕ ꯉꯥꯏꯔꯛꯂꯤꯁꯦ ꯐꯥꯒꯤꯔꯣ ꯇꯥꯈꯥꯕ ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯗꯦ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕꯕꯨ ꯃꯄꯥ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯅꯤ ꯍꯥꯏꯒꯦ ꯃꯋꯥ ꯂꯧꯗꯦ ꯑꯩꯅ ꯀꯅꯥꯒꯤ ꯅꯨꯄꯤ ꯅꯪꯒꯨꯝꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯗꯣꯏ ꯁꯔꯨꯛ ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯊꯥꯗꯣꯛꯑꯣ ꯊꯝꯕꯥꯜ ꯅꯁꯛ ꯐꯖꯩ ꯍꯥꯏꯗꯅ ꯄꯪꯄꯣꯡ ꯄꯣꯡꯒꯅꯨ ꯂꯥꯏꯊꯣꯛ ꯑꯃꯨꯛꯇ ꯂꯣꯏꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯅꯪꯅ ꯅꯁꯛ ꯈꯔ ꯐꯖꯔꯤꯉꯩ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯍꯔꯒꯦ ꯈꯜꯂꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯇꯥꯈꯥꯕ ꯆꯥꯎꯈꯠꯇꯕ ꯇꯧ ꯑꯩꯒꯤ ꯈꯨꯠꯁꯤ ꯊꯥꯗꯣꯛ ꯍꯥꯏꯅꯔꯤꯉꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯊꯝꯕꯥꯜꯒꯤ ꯃꯈꯨꯠ ꯑꯃꯗꯁꯨ ꯅꯨꯄꯥ ꯑꯃꯅ ꯄꯥꯏꯗꯨꯅ ꯆꯤꯡꯂꯛꯏ ꯊꯝꯕꯥꯜꯗꯤ ꯉꯛꯅ ꯌꯦꯡꯊꯣꯛꯂꯛꯄꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯑꯣꯏ ꯊꯝꯕꯥꯜ ꯅꯪꯕꯨ ꯀꯩ ꯆꯥꯒꯦ ꯑꯗꯨ ꯀꯜꯂꯤꯗꯨꯕꯨ ꯁꯤ ꯂꯥꯛꯑꯣꯁꯤ ꯐꯥꯔꯅꯨ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯊꯝꯕꯥꯜꯒꯤ ꯃꯈꯨꯠ ꯑꯃꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯨꯄꯥ ꯅꯪ ꯀꯅꯥꯅꯣ ꯀꯩꯒꯤꯅꯣ ꯑꯩꯅ ꯄꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯈꯨꯗꯥꯡ ꯅꯠꯇ꯭ꯔꯕꯗꯤ ꯄꯥꯏꯅꯤꯡꯉꯥꯏ ꯈꯨꯗꯥꯡ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯣ ꯅꯨꯄꯥꯗꯨꯅ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅꯗꯒꯤ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯒꯤ ꯈꯨꯗꯥꯡ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯅꯤꯡꯉꯥいꯂꯩꯇ꯭ꯔꯕ ꯅꯪꯁꯨ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇ ꯊꯥꯗꯣꯛ ꯅꯪꯅ ꯊꯥꯗꯣꯛ ꯍꯥꯏꯔꯒ ꯑꯩꯅ ꯀꯤꯗꯅ ꯍꯦꯛꯇ ꯊꯥꯗꯣꯛꯇꯧꯕ ꯃꯥꯟꯕ꯭ꯔꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯅꯥꯅ ꯉꯝꯕ ꯌꯦꯡꯅ ꯇꯥꯔꯤꯗꯅ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯣꯡꯁꯤꯟꯗꯨꯅ ꯍꯦꯛꯇ ꯊꯤꯟꯗꯠꯅꯔꯛꯏ ꯃꯤ ꯈꯠꯅꯕꯩ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯔꯣ ꯊꯣꯛꯂꯛꯄꯗ ꯅꯨꯄꯥ ꯑꯅꯤꯅ ꯐꯨꯅꯔꯒ ꯂꯩꯃꯥꯏꯗ ꯊꯝꯕꯥꯜꯅ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯂꯧꯔꯛꯏ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯃꯤ ꯐꯨꯅꯔꯦ ꯑꯃꯨꯛꯇ ꯈꯥꯝꯗꯣꯛꯑꯣ ꯍꯥꯏ ꯅꯣꯏ ꯑꯅꯤꯕꯨ ꯇꯣꯛꯑꯣꯅꯦ ꯁꯤꯟꯅꯕ ꯇꯥꯔꯦ ꯊꯥꯗꯣꯛꯅꯧꯅꯦ ꯑꯅꯤꯗꯨꯗꯤ ꯑꯗꯨꯃꯛ ꯐꯨꯅꯔꯤ ꯊꯔꯣꯅ ꯂꯥꯎꯕ ꯇꯥꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨ ꯊꯣꯛꯂꯛꯇꯨꯅ ꯈꯠꯅꯔꯤꯕꯗꯨ ꯈꯥꯝꯗꯣꯛꯏ ꯇꯥꯂꯛ ꯑꯗꯨꯗ ꯅꯣꯡꯄꯣꯛꯁꯨ ꯃꯐꯝꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯌꯥꯝꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯪꯂꯛꯄꯗ ꯊꯝꯕꯥꯜꯒꯤ ꯃꯔꯝꯗꯒꯤ ꯈꯠꯅꯔꯛꯄꯅꯤ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯅꯤꯟꯐꯨ ꯅꯤꯟꯐꯨ ꯍꯥꯏꯅꯔꯛꯂꯝꯃꯤ ꯇꯧꯅꯤꯌꯦ ꯋꯥꯊꯣꯛ ꯆꯥꯎꯕꯅꯤꯅ ꯂꯩꯀꯥꯏꯁꯤ ꯃꯥꯒꯤ ꯃꯔꯝꯗꯒꯤ ꯁꯣꯏꯗꯅ ꯑꯁꯤ ꯑꯅꯥ ꯅꯪꯗꯣꯔꯤꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯅꯤ ꯀꯌꯥꯔꯛꯇꯤ ꯁꯨꯔꯦ ꯑꯁꯨꯝꯅ ꯇꯧꯔꯤꯁꯦ ꯈꯤꯠꯇ ꯐꯥꯎꯕ ꯍꯟꯗꯦ ꯍꯥꯏꯕꯅꯤ ꯑꯁꯤꯕꯨ ꯃꯥꯅ ꯇꯧꯒꯦꯅ ꯇꯧꯕ꯭ꯔꯣ ꯅꯨꯄꯥꯁꯤꯡꯁꯤꯅ ꯉꯥꯎꯁꯤꯟꯅꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯍꯦꯔꯦ ꯏꯆꯦ ꯃꯥꯅ ꯌꯥꯗ꯭ꯔꯒꯕꯨ ꯅꯨꯄꯥꯁꯤꯡꯁꯤꯅ ꯈꯨꯗꯥꯡ ꯄꯥꯏꯈꯤꯗ꯭ꯔꯣ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯥꯅ ꯈꯨꯗꯥꯡ ꯄꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯏꯁꯥꯅ ꯐꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯏꯖꯠ ꯉꯥꯛꯄ ꯑꯣꯏꯅ ꯈꯨꯗꯥꯡ ꯄꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯨꯄꯥ ꯑꯅꯤꯅꯤ ꯀꯅꯥꯗ ꯂꯩꯗꯣꯔꯤ ꯂꯩꯇ꯭ꯔꯒꯅ ꯀꯅꯥꯅ ꯃꯥꯕꯨ ꯂꯧꯕꯤꯗꯣꯔꯤꯒꯦ ꯈꯔ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯥꯏ ꯌꯥꯔꯦ ꯑꯁꯤꯕꯨ ꯃꯥꯅ ꯑꯣꯏꯅꯤꯡꯗꯅ ꯑꯣꯏꯕ꯭ꯔꯣ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯅꯣꯏꯗ ꯊꯣꯛꯂꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ ꯏꯅꯦ ꯑꯩꯈꯣꯏꯗꯗꯤ ꯊꯣꯛꯂꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯀꯅꯥꯗꯁꯨ ꯏꯔꯥꯡ ꯇꯧꯗꯦ ꯃꯥꯗꯤ ꯌꯥꯗꯤꯒꯤ ꯃꯁꯛ ꯐꯖꯔꯤ ꯃꯇꯤꯛ ꯏꯔꯥꯡꯁꯨ ꯌꯥꯝꯅ ꯇꯧꯏ ꯗꯁꯥ ꯌꯥꯝ ꯇꯥꯈꯤꯅꯤ ꯋꯥꯠꯂꯤ ꯂꯩꯀꯥꯏ ꯏꯔꯥꯡ ꯌꯥꯝꯅ ꯊꯣꯛꯈꯤꯗꯧꯔꯤ ꯃꯥꯅ ꯏꯔꯥꯡ ꯇꯧꯕꯤꯗꯅ ꯏꯋꯥ ꯏꯄꯨꯔꯣꯏꯕꯁꯤꯡꯗꯣ ꯌꯨꯝꯗ ꯍꯜꯂꯛꯑꯣ ꯍꯥꯏꯕꯒ ꯌꯥꯈꯤꯗ꯭ꯔꯦ ꯅꯨꯄꯥ ꯐꯥꯕꯤ ꯍꯦꯂꯣꯏꯁꯤꯒꯤ ꯊꯣꯡꯒꯥꯜꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗ ꯂꯩꯈ꯭ꯔꯦ ꯊꯔꯣꯅ ꯍꯩ ꯅꯋꯥ ꯅꯋꯥꯗꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯒ ꯑꯩꯈꯣꯏꯗꯒ ꯏꯔꯥꯟ ꯁꯤꯕꯤꯔꯤꯕꯅꯤꯅꯦ ꯅꯣꯏꯒꯤ ꯅꯋꯥꯁꯤꯡꯗꯨꯕꯨ ꯃꯐꯝꯁꯤꯗ ꯁꯪꯕꯤꯔꯣ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯆꯦꯄꯥꯎ ꯄꯤꯈꯤꯗꯦꯀꯣ ꯃꯧ ꯑꯗꯨꯅ ꯍꯣ ꯏꯋꯥꯗꯣ
เฮลอยนะเจนครับวันนี้นะไม่ยอมการันบันก้าวครีฮัลโหลยาดระบุฮัลโหลมันนโมตุกโลไฮเรดิโกกตุกโลตนะมาข้าสมตาริสิบไฮทารอยาริตุกโลนิ่งที่นวาริชาสิงังนาริบะตองนาริบะปุ่มบะยายมาอมาดิน้องปกสุลอยนะตาริน้องปกติสากัลุบะอาสาปุ่มบะไกครีน้องปกทำบาลนาดิลานเดไฮบะคังอีอดูบุมามานะทำบาลบุมาโมโอยนะเลาสิโลไฮบะดิยาระรอยไฮบะคังลีมารำอดุนมาการิโซไฮรัมดามายุมดาลักลามียายมาสุมาจากระตุงทามังทลักมินารามีมายุมยาวระบดาน้องปกดับนะมาดาไฮรีมาทำบากิมาราลนาติมาหลานเบลานแต่ว่าไอ้คังดีนั่งเกยมากะกะริไฮนักขี้นั่งเกาหรอมาไอ้เกาดีอดูบุยาริมาขัดตาลันนึกปีดูมาสักพัจมารำจัดจุ่มลำเบียอดูบุมาไอ้กี่โมอวยไปดิ้งงำเลยนึกปีกี่ว่าเฮาลานทบปนีนั่งเกทำบาลดูมาสักยามนะพะจมันครีนั่งนมาลาวระบดีใกล้ดาวนุ่งเดอิมุกสิดาสันติเลยบ้างงำเลยงาสีทกเลยบัวทกตัวมานะโมอวยระบสุทกเลยให้ไปเลยติมากี่ว่าเขาเก่าอิจากีดีอิมานะว่าทกเจ้าเลยดับยุ่งกี่ยุ่งบ่เรียนบีอวยดาวบนุปีมาสวยดันทีดูนะเจ้าเนี่ยลูกงกันนี่มาไอยุ่งปานละริกมาดูยาเดนี่นุปามาจ้านั่งป่าบกอิมากันนี่นั่งนะต้มตัดนั่งในยุ่งปานระบดีสักไอสิมุดเลยมาสิระนั่งนะปามลิบะนั่งปาบนะตาระบดีเนี่ยกะริไว้กันนี่ขลุ่น้องปกกะริสหายบังงำดามามากิมายกตะสุไลบะสุงงำดามามากิอปามบดุดายาบดตารามีสมตันทำบะนมิตุดาน้องปกนว่าขังยามนนุงไอตุนสักขีบดุนิงสิงตุนกับลำมีทารวนะอิมากิทำบาลนั่งบุกกับเลนุไฮบันีนั่งนักกับดุอิมานุงไอตีเยอิมาตาน้องปกโตไอ้บัวเราคราบมาเลยมาไอ้กินักลักขิดไอ้ลาติลังคิดว่าดีมาอะดูกี่บุกกับไปไฮบรูถ้าบักจินดันลักทรีโอรังนี่ขณะนี้เลยระก็ลักจันลักตระกันอิมานันเนี่ยอิจากินุปาอัพพาบะมาสินบินีนุปาบุมามาตอมตารุไอ้ยมปานระสุกายดิอะดูบุมาในกอนตะลานะเราคิดว่าดูดีไอ้ยมนุงไอดิสิงบะดูมาได้ให้ยังไงอิมากีเบมาดูกี่สมตัมสวยดันลักขินีง่ายบัดกันอาศัยให้ดูนะทารุมาจากิมาพกนิมุเทมจินบิรามีมาดามขณะนี้เฮาครีน้องมาดีไม่ปากทำบากิมายุมตะลักลำมีทำบานังบุดุงไงคำดาวเรียถ้าไม่ปากอาสมปังเลยมาเรียให้บุดุนี่ทำบาไอ้นลักลิบเสียปาวมาให้แกให้ดูนลักลิบนี่ไกวานโนเฮกตาให้โยอีเต้าน้องปกตุลุหงดอรีฮะยามนุงไงบ่เป้านี่นะไอ้เดาเป้าขังหัลักปากียามตะนุงไงเจริลุหงบังอันตาลักแกให้ในตั้มบิวทำบานังอิตาบุลานะลงนุกมานะดิยาเจดบันีอดูบุไลบักที่บุทาวตกตุนะอิมานะลานะขันคิดตุนะชินคิบันีมานะดีนังนะลานเดให้บักขังอดูบุกายเดดาไอ้กิไลบักนันนี่ขันดอกลักมานะอิบุทาซาบีบัดูมาดีไอ้ลำไข่เล็กตันหาราวินุงไงนะปานบ่อยสนุมานะสิมาดีสิงดุปปามคิบันีอดูบุนังกินะมังเดมาลีปังงำนะเรย์ให้ตันอายุนะลักบันีนังนุงไงแต่บักขันจินกันนุกมาดกิเห็นบักกะยากะยานังกิปุ่นชิดลักบ่อยสนุอดูดีไอ้สมุกเจลแกก็หายตัวน้ำไม่ปากสุดสัตครีทำบาลดีมาทำไมเปี้ยนกับเจ้าฮารีมาจานักกับนี่บัดอูบัดมาจังลักตัวน่ะหายดีหายไกดาวรกีก็น่านักไกหายรำลิบัดอีมาได้หายรู้ทำบาลไม่ปากน่ะหายรำบ่ปุ่มบะตำละตัวน่ะกับเจรีเฮระอดูกิบุนุปาบ่มาต้มตะรุมาดกิเห็นมันนุปามาดกุกลูกหงละก็ลอยดีไกโนนาทีมาไอ้ดีว่าทุกเจ้าวินไอ้ดียมปานดันก็น่าจะสุยตะเลยบันเฮนพาร์นี่ไอ้ยมปานเลยรุ่นอิมากิทำบาลสังครบปุ่นชีลำบีดูกระรำนันดมจัดกันนี่อิมาสุสังเลบปุ่นชีคงจะเจนดมลักลิบสิดีอิมากิที่นั่งเลยลิบสิดีไอ้กิสุอิมาเลยลิบสิดีไอ้จักรกันนั่งดีก็น่ากันเลยเขานี่อิมานั่งไกลที่สุดเลยไอ้กิดมเลยด้วยนี่อาสมนะมามาทารณพนาให้ดุนสุมาตาคิดรีอดุมักมายุ่มปานดันเลยคิรามีลังเลนะอาบัวนังกับเลบราฮะอาบัวปุกับประเดี๋ยนับพิตาริดูดีฮะพาริโดยสุดเฮงจิลักเลยยุ่มดับปากขัดนรำเลยชะลุนาวบนะอาบุกทำบาไอ้ข้อยยังสมุกลากิกว่าวารีลีบิโยงาซีดุมนะลีดุยให้ยังเหล่าลังเลนนาวบ้าตมโปนิ่งที่จะในยุ่มยงดับเจโลโก